ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯁꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯤꯡꯊꯧꯖꯝꯅ ꯑꯥꯔꯠꯁ ꯁꯕꯖꯦꯛꯀꯤ ꯑꯣꯏꯅ ꯀꯣꯁꯦꯝꯅ ꯂꯧꯕ 12 ꯑꯦꯛꯖꯥꯝ 2026ꯀꯤ 6 ꯄꯣꯖꯤꯁꯟ ꯇꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯑꯦꯄ꯭ꯔꯤꯜ 12ꯗ ꯋꯥꯡꯖꯤꯡꯗ ꯂꯥꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯁꯥꯕ ꯕ꯭ꯂꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯒꯗꯕ ꯑꯁꯤꯗ ꯋꯥꯡꯖꯤꯡꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯁꯤꯑꯦꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯅꯕ ꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯋꯥꯡꯖꯤꯡꯒꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯒꯗꯕ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗ ꯄꯤꯖꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯩ ꯆꯥꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯍꯌꯦꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯕꯤꯗꯤꯑꯣ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯔꯛꯄꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯇꯨꯝꯗꯨꯅ ꯂꯩꯖꯕ ꯆꯍꯤ ꯅꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯇꯥꯡꯈꯨꯜ ꯃꯤꯆꯝ 3 ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯠꯁꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯌꯦꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯋꯥꯡꯖꯤꯡ ꯃꯥꯏꯀꯩꯒꯤꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯕꯣꯏꯀꯣꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯣꯏꯀꯣꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯊꯧꯕꯥꯜ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯔꯤꯄꯣꯛꯇ ꯃꯤꯌꯥꯝꯅ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯠꯀꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯁꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ꯫ ꯁꯠꯗꯥꯎꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ UNCꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣꯅ ꯅꯨꯃꯤꯠ 2ꯅꯤ ꯑꯃꯁꯨ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯁꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯌꯨꯛ ꯉꯥꯏꯍꯥꯛꯈꯛ ꯀꯩꯊꯦꯜ ꯀꯥꯅꯔꯛꯂꯒꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯤꯌꯥꯝ ꯊꯣꯛꯅꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯅꯔꯛꯄꯗꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯅꯈꯤꯗꯦ꯫ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯦꯟꯅꯈꯤꯗꯦ꯫ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ, ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯍꯣꯗꯥꯝ ꯂꯩꯔꯛ ꯃꯄꯥ, ꯈꯨꯔꯥꯏ ꯇꯤꯟꯁꯤꯠ ꯔꯣꯗ, ꯂꯝꯂꯣꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗꯁꯨ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯧꯃꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯂꯣꯟ ꯑꯦꯁꯁꯤꯒꯤ MLA ꯚꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄ꯭ꯔꯤꯜ 22ꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯐꯤꯁ ꯀꯥꯕꯒꯤ ꯔꯦꯀꯣꯔꯗ ꯃꯔꯤ ꯂꯩꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯌꯧꯍꯜꯂꯛꯅꯕ ꯉꯔꯥꯡ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯁꯣ ꯂꯣꯟꯁꯤꯟꯕꯗ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯩꯕꯁꯨ ꯃꯤꯌꯥꯝꯅ ꯎꯅꯈꯤ꯫ ꯈꯣꯡꯖꯪꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯇ ꯁꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯔꯥꯡ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯁꯤꯡꯅ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯌꯥꯎꯅ ꯂꯝꯕꯤꯗ ꯂꯩꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯄꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯖꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯇꯧꯕꯤꯒꯅꯨ꯫
democratic oiba mawongda hingsa yaudana khongjang changsanbiyo haina apel tawrakle. Amaromda Tronglaubi mihatka mari lenana ngarang ko combination Koirangai maikaida satkiba peace rally da luang sambam amadi khabam lamkhaida police ka muknarakpadagi tear gas kapada mioi ama aso opan nangkhre. Khongjang loi kun hena security force na phakre hairi. Ban topinaba chief minister na miyamda appeal tawkhre. Hauzik chathariba ban total shutdown asi miyamna thenariba awaba khudongchadabasing asi yembiraga topinaba chief minister Yumnam Khemchand mari lenabasingda appeal tawkhre. Kumza 1943 gi April kunda Kurai Singamba mandapta Japan nongtaktagi bom thadaduna misam miyam hatkiba thodo adubu ningsingbo oina fangthokpa thoramda chief guest oikiba chief minister na hai ani sumalanjau matamgi wari asi ahal laman singna libirambadagi takhre. Adubu thodok tholiba mafam asida lakpadi mahaki oina ngasina ahanbani lana haibasina misam miyamda sathiriba saitheng piri. United Nations na phanakana honajaragasu lan haibasi adumak thokli. Manipurda hauzik thokliba wathok asigi matangda mahakna hai Tronglaubi sahi yamna nauriba angang ani hatkibagi thodok ase Manipur miyamgi thamoi yamna kaiba numit oikhi. Maike adomda CCTV camera na singba amata leitabanina thodok aduda kana senabagi haiba puthokpa haibase khudakta hekta ngamloi matam kharadi adumak sangani. Hiram asigi matangda mahakna JC gi mihut singa anirak hana wari sanare makoina demand tawdaba haibade angang ani adugi apokpado BSF ta ASI haibade MR da natraga IRV da sunaba post ama pirege amasung maki loinabisu lengaki nurse oina hablage haina khangan khiba laikhre. Wafam ase apokpa aduna maki loinabi adu hundok lamlaga satkibada imung aduda phangaugadabadu yenglaga lengakna haibane adubo ban adum satharaga leiri. Loinana total shutdown asina miyamna thenariba awaba khudongchadabasing ase yembiraga topinaba mahana makatana phongdokhi. Science stream da government school gi position ama yaure. Council of Higher Secondary Education Manipur question na lauba higher secondary examination gi fal lauthokpada science stream gi oina position ama khak yauba ngamle. Mahiroi adu Kaksing Higher Secondary School gi Nawaitem Priyadarshini ne mark 15 suba position da yarukhibane. Commerce stream gi position 3 mark government school gi ne. Arts ki oina government school oriba TG Higher Secondary School gi mahiroi 3 position yarukhre hairi.